अहानबदा मरुइबा पाव अवांग नोंपक लमदम अमसुंग मणिपुर असे इंडिया की डेवलपमेंट दा यामना चाव थौदांग अमा लौगनी हाइना प्राइम मिनिस्टर नरेंद्र मोदी ना हाइरी कोऑर्डिनेटिंग कमिटी कोरकोंगे मणिपुर टोटल शटडाउन ना मौसागे पुंसिदा अकाइबा पीखरे थोवनिंगदबा थौदोक थोकपा लेते अमदी टेक्नोपोल एससी की एमएलए डीके करुंगथांग मणिपुर प्रदेश कांग्रेस कमिटी एमपीसीसी दगे सस्पेंड तौखरे खुरुमजरे पोनी टीवी ना संदोक सभा मणिपुरी पाव मियंग ताबिरिबा सिंबु जयश्री तरामना उपजरे पाव संदोकना पिजरे ngasi Prime Minister Narendra Modi na awang nongpok lamdam amasong Manipur ase India ki development da yamna chawa thodang ama lawani haikre ngasi Imphal khongsata lakhiba Modi na hata kangjebong da miyam da wangang ke Prime Minister na Assembly Mikhal pangthoka doriba Manipur da ngasi lupa crore listing mari ga chanipan ge project tara hundoi sanga ke aduga project mapana jatra hulam ke Prime Minister na National Highway Project manga ureb uyung tamke loinana mobile tower listing aniga chahunga marfu taret miyamda khushinaki Imphal the state of the art cancer hospital amadi kyanggai da phamung chani leiba covid hospital center for invention innovation incubation and training CIIT Gurgaon da Manipur Institute of Performing Arts Imphal East ki manung channel leiba Nongpok Kaksing mega handloom cluster amadi Moirang da craft and handloom village na chingbasing jatra hulamke Manipur gi yumthong khuding da mahaki lengak na apawa thakna ba ising athubada piragani hainaso Prime Minister na haiki ngasi sanga khiba project singi manung da Thobal multi purpose project ke water transmission system su yaure masina Manipur da thakna ba ising supply tawgani Manipur gi mi chada taruk khak apaba ising thakwa phanglami adubo haujikti sada chama ising thakwa phanglagani hainaso Modi na phongdokhe Prime Minister na haike mamang da palamba laingak singna lamdam ase thausa dabadagi leibak asidagi tongana tabagi phibam ama mayok nakhibani haike ngasigi thauram aduda saruk yakiba Manipur gi Chief Minister N Birenju wangangke Manipur Uttar Pradesh Punjab Goa amasung Uttarakhand da lakliba February natraga March da Assembly Mikhal pangthok lagani रोड और इंफ्रास्ट्रक्चर से जुड़े प्रोजेक्ट बेहतर मोबाइल नेटवर्क मणिपुर की कनेक्टिविटी को बेहतर करेंगे CIIT यहाँ के युवाओं में क्रिएटिविटी और इनोवेशन की स्पिरिट को और मजबूत करेंगे आधुनिक कैंसर हॉस्पिटल गंभीर बीमारियों से बचाव और इलाज के लिए मणिपुर के लोगों की केयर में मदद करें मणिपुर इंस्टीट्यूट ऑफ परफॉर्मिंग आर्ट की स्थापना और गोविंद जी मंदिर का जीर्णोद्धार मणिपुर के लैंड लाइफलाइन इम्फाल जिली लंबीदा RCC की योन की थोंग अमबा बहुत सारमदब से ngasi प्राइम मिनिस्टर नरेंद्र मोदी जी की मखादा थोंग अहो ngasi थोंग ngasi सगागदोरी ngasi अनि सब थोंग ngasi सगागदोरी ने ngasi नते मणिपुर की लाइन बसिंगे मुझे नातक से ने इंटरनेशनल दौड़बदा ममित की मपी नाना प्राइम मिनिस्टर मोदी जी आपकी आयुष्मान भारत ने मेरा जिंदगी बचाया अगी किडनी लखों की बगी अगी हार्ट लाइन भी बगी मतलब ममित की मपीता में कमर्शियल दोजी ऑनरेबल प्राइम मिनिस्टर ताकि Prime Minister Narendra Modi ki Imphal Kongsat boycott tawduna coordinating committee korkom na ngase nungthilpung amadagi Narendra Modi na Manipur da leiriba phawa kaukhiba total shutdown na mahusagi punsida chauna apanba pike miyam sathok sasin tawbagi chang yamna hanthage khwairaman kaithel nagamapal thangmaiban lamlong singmairong singjamai kwa kaithel da dukan thong hangnakhide Narendra Modi na Imphal da lagliba ase maning tamlamba laibak amagi praja sing na phangpham thokpa hak sing ado pi bala konate democracy gi maikhum uptuna mikhal gi lang thaktuna loilam makha chethanaba lakpani haina aina thringraba luk korkomna phongdokhiba leikrabani भारत की प्राइम मिनिस्टर नरेंद्र मोदी ने ngasi Imphal da lakpabo
यानिंगदब उतुना कोरकोमना ngasi ayuk pung amadagi hawduna kawkhiba ban namadi total shutdown mahusagi punsida chauna saitheng pikhi miam sathok sasin tawbagi chang atuki matik hanthaki khwairambal kaithel khak natana lamlong kaithel singjamai kaithel kwa kaithel na chingba kaithel sing thong lonakhi poni tv gi damak camera person jugamani ga loinena pawdam jariba vasanta thoksom Prime Minister Narendra Modi ge Manipur Khongsat boycott tauba oina kaukiba shutdown na maram oiduna Bishnupur district tasu mahusa ge punsida akaiba pike shutdown manungda district asigi mapung oiba kaithel singde kanakhide adubo lambida gari khara khara di chanakhe Tengnopol ACG MLA DK Karungthang Manipur Pradesh Congress Committee MPCC dagi suspend tokre masiga mari lainana ngasi Imphal gi Congress Bhavan da pangthokiba paumi singa unabada MPCC gi President and local na Indian National Congress INC gi chana pathaw ki matung ina party gi constitution gi mayokta Tengnopol constituency gi MLA DK Karungthang na social media da party asidagi togle haina speaker da haikibagi pau tarakpa asina maram oiraga party asidagi mahako suspend tawgani haiki amaromda haukiba December gi tang 38 da anoba chahina lakwagi paujel pibada mahakna lakliba Manipur gi mikhal asida Congress ki MLA taramanga dagi hena vote karoi haibagi aranba wafam ama news channel kayada nainarakpa asi mahakna haikiba leite haina en local na hengdokhe Single Lamdati. How give birth Taramato Manipur Bidan Sabaki election da Congress ki obe MLA Nipan ka banaba Bharatiya Janata Party ohum dani ai khoi gi Nipan kari banaba matam da sing da Congress je changba ya de haiba matam da Nipan ka khra banaba hana dagi hojikti Congress ki phibam aduki mati sing da di phagat khra banaba china handa khidai da mana ban blockade adu ada leite na mayam ma tore Howjikti mana full promise kaya taura kanda singi leader singje kaura tauruba singdo ngasi di ban sida de economic blockade mak taura kasu mafam khudi mak general style law lagonna sida da loina boycott tobugi mayam puna mak ubiram gani aduna sigumba kaya sina mar mor kan Manipur gi praja leiriba singa masung tamda leiriba praja singse rai di taujariba ikoi je sibu takpi bang ba kaya ama yauri baneba ngasi leiriba Bharatiya Janata Party na po sahi mariga tha mapan tara pharak tawda Manipur gi praja gi kari yai phana bag tawge ba kari dano bo moina sarkar phai ga dorib se ngasi da makoi na khitang campaign nungare bache ujala ga hen card pi basina ta ba potabo ngasi da Narendra Modi makla ka da lupa crore lising bari hena sanga ga dorib se bo leiriba sarkar na porki ba scheme project la ba ha nagi sahi tara manga gi siri okram ibo bi ki adugo mamma tamda tawramba thabak adugo mai khoina inaugurate tawba ngamdaba district tare lauthoubadagi ai khoina matamdu de economic blockade tawkibadro singi sinaukrana economic blockade tawkibana mara morkan sanga ba ngamdabado sidai de election ma sahi mariga tha mapan tummaga leiribani loisallaga leiramaba sumna tagi rangpan finishing nang pira to budobogda sahi mariga tha mapan ngamakra kanda election ma yagi tat parta sidai da bharat ki pradhan mantri ga la akanda masidai da kai khoge sangar kanda Manipur ki praja dagi vote logone baduti no madu oi royaba ngasi da moina project mapan lam ju jatra hunna hai lupa crore mayam ma sigumba jatra hun bai Congress ki leiriba ikoi da lupa crore kaya kyano hunge ba jatra hun bai jasidi How give 2017 ki mamangda laiba central ki union minister na laura mabanatro adum laba Congress ki matam da sahi tara nga torma thabak to tha tara manga da tawgani ngasi da national highway 30 sapel jiri lambel aeroplane taba yaba chakchakni adu da sunnat na sidai ai koi highway mayam Manipur ki intervillage road mayam highway mayam sen na ba lupa crore lising kunga mari manga laktopa poster oina thet kharba natro puna manga si thabak oina utlabra ngasi da leiriba Manipur ki lambel thong karamba phibam da leige ba karai da no Bharatiya Janata Party na handaki lakadur ba mekhan jida mai pagla kadori bise aduna hojek sida aina hojik so aduma ai press da ai thamjari lakadur ba 2022 obo poche hojuk de leiriba pangthok de batrai choi suba bidan chapa da Bharatiya Janata Party
tara manga de natra to se singang bo da BJP masel ai ga tine jaba kanguna nang natra to kan he law thoi je karai da gi no moina hang ba yauri bane aduna oi da pa da ba praja miyam da adum da to bosima ai koina ubilunu Manipurda hokiba numin ini humni asida ingbagi chang ase hengalakbaga loinana mafam ayamada laichin thabagi chang hengalakbagi phibamsu mayoknari tidim lambida ngasi ayuk laichinga ka hena thabana maram oiraga miyamgi chathok chasinda chauna akaiba piki lambi asida light thandrabade gari thawada awaba oike khongna chatpa miyoi singdaso phibam ase mayoknaki Haukiba pungkun mari asida Manipurda miyoi kontramanga nauna COVID-19 positive oikre miyoi ani laikidre hairiba anoba casing asi sample puna lising aniga chani nipumanga test tawada confirm tokibani haina COVID-19 command control room na haikre positivity rate asi chada amada smik taruk oike COVID-19 command control room dagi thadorakpa cherol amana state asigi COVID-19 case masing asi haujik lak ama lising kunmanga chanipan humpudra nipan Sure loinana sekiba masingna lising aniga shubna tarukni hairi Haukiba January tang amage ayukta kwakta tingel laikai da leiba masagi chahi yangkai manga shuraba sesam kitabudin kauba miyoi ama torbungda dukan phamba yauraga numit khudingi mayumda lai khurumba lakpage lambi tidim road ki paring moirang turenbal mayada soktuna tarambadagi laikai gi miyamna imphal gi Rajmedi city da pokalaki adubu laikana bangamdana laikidre haide misi asigi matangda ngasi laikidabagi yumda paugi mipam ama pangtokre paugi mipam aduda s meharudin kauba laikai gi miyoi amana haike thawdok asida chenari ba miyoi sing adu thamoi sengna thokpira u haike laikai gi Achat awok singna thengnaraga mahak wakta tera hungsangbi primary health center da khallaga first aid pire mahaki anabana yam henjillakpa namaram oiraga Rajmedi city da amuk refer tawbiduna Rajmedi city da kok operation tawraba matungda mahak laikannaba ngamdadana tang anida laikidriba mahaki imung manungna mataw karamna aigi ipabu natraga aigi yambabu hatlibano mataw karamna siribano haibana maram oiraga hoji imung manu yamna awaba phibamda lay maram asina anagumna counter tobirabasu natraga gari na thumjinbiba oirabasu ukchel chauna masi aikoina soikibani haina sengdokpiyu haina press media gi thongda appeal paugi marak thana ten berbek amatang lawjari Anu pasahin lakpada ari pisai lorni atubu ari pasahi sina pugidau si fattaba nungaitaba laina tinan map loina puga achumba lambi amati laina lektaba sahi ma 2000 akoi 22 se oidasinu haina ene akoi poni tv gi maikai degi ai wis bijari break ki matungda mayam butaram na uksari makhataba pau pizari Dog Protection Society DPS Manipurna yumda yokpa huing singbo ngak senbagi thabak thoram kaya paikhatuna lakli COVID-19 pandemic na maram oiduna mapam singda chetuna vaccination program pangthokpagi thabak thoram lep lagashu hui sing medical treatment piba amadi rescue tawbagi thabakti leptri cherak asida ngasi Bishnupur district ke manung channel laiba moirang ithai khunau Bamon lampakta mapu masak khangdraba anaba hui amana laikai da laiba atopa hui singda chekpagi thawong chatharakle haina laikai adugi miyoi singna DPS Manipur da pau pirakpadagi DPS Manipur ge Dr. Yauba team amana sangsinduna yengsilubada hui adu rabies suspect oire haire hiram asigi matangda DPS Manipur ge maikai dagi phongdorakpa matung inna hui asi nabadagi mapuna hundokpiramba oigani haina thajai
अनाब हुई असिना लैकाई असिदा लैरिबा अतोपा हुई सिंगदा लंदारकपदगी फाजिलगा थमलंबनी हुई मपु सिंगना अदोम अदोंगे जीव सिंगो नाहंदनबा मतम चाना वैक्सीनेशन तौबा अमदी लंबी लंखांगदा थादोकलगा पब्लिकता आयेत अपन पीदनबा होनबियो हाइकी सही सिगे अंगन बसरुक पांगथोकदौरिबा मणिपुर के असेंबली इलेक्शन 29 कुंबी एसिदा मिरेप ओइनबा थौरांग तौरिबी एस सोरोजिनी के साइटोन अवांग लेकाइदा लैबा युमदा मिखलगा मरी लैनना ngase मीटिंग अमा पांगथोख्रे मीटिंग अदुदा मिरेप ओइगदौरिबी सोरोजिनीना मतम कयागी ममांगदगी कुंबी एसी मियामगी मतेंग पांगबा हौजख्रे हाइरदुना मपुरोइबा लैखिद्रबी कयागी पेंशन पीनबा होनबा यावना इचे इचल कयागी तोंगान तोंगानबा थबक कयाब अमा तौजख्रे हाइके मखा ताना मियामगी दमक निंगबा थुंगनबा एसी असिगी मफम खुदिमकता थबक तौबा ngamnaba महाबु कुंबी एसीगी मिहुत ओइना खंगतपियो हाइना भोट खोंखी गनी अचेंबो ngakta tawjagani ai aranba haiba thabak to ai amma bo me ai tawjaroi hauki da miyam da tawramdaba thabak khudimmak nupi gi oiba nupa gi oiba thabak thoram khudimmak ai choidana tawba ngamjage miyam da haina aduna kokno na chukhromjari kumbi kendra da laiba mipung khudimmakna ai busu nungchibiu takbiu tambiu haiba lapna dum haijari ngasi Jiribam gi ningsingkul da laiba Jiribam District Hospital da District Health Society Jiribam na sinduna launching program on COVID vaccination for children 15 to 18 for Jiribam District ki thoram Deputy Commissioner Jiribam W Malengan Bachinglei IAS na chief guest oiduna hodokre launch program aduda Chief Medical Officer District Mission Director DSS District Immunization Officer Jiribam Dr. E. Okendro Singh Amadi Zonal Education Officer Jiribam Thaudam Amurasi Chanushu Sarukyake DCW Malengan Bachinglei na haike sahi tara manga dagina tara nipan phawagi COVID vaccine first dose kapagi thabak athuba matamda loisina bahonaragani vaccine kaliba asi isa bo kanjabani District Hospital asidagi lam lapna laiba singna COVID vaccine ase kapa lakpagi khudong chadaba laiba singsu notice hana thoklaga kapna bahonagani haina phongdokhe Dr. E. Okendro Singh na haike ngasi ase punamaki laibak yamna phaba numini sahi tara manga dagi tara nipan phawbagi angang sing COVID vaccine kapa yare maram aduna vaccine kapthopio haike All Manipur Maitai Pangal Student Union Manipur AMMPSU na sinduna Imphal gi Manipur Press Club ta Wakab Board na recruitment order thopaga mari leinana Paumi Singa unabagi thoram ama pangthokre ngasigi thoram Paumi Singa unaba aduda union gi president Makak Mayum Abdul Wajir na haike haukiba Englishing anika kunni thoige January 3 da Wakab Board ki maikei dagi recruitment order ama thoki adubo order aduda project officer gi signature yaudana thadorakpa maramna order asi aranbani chanaba yaroi election hayeng tangairba matamda hatu recruitment order tholibasi niyam nate masina quality education bo karisu leitana logani haina logdaba ngamde tongan ba department singe logadoriba post sing asi organization asina yaba ngamloi Niyam lana order thokpada chenaba mioi sing lengang na chap chana dandi pikadabani haina phongdokhe Manipur ki recruitment lawbada project officer ki signature yaudana thadorokpa notification ama thengna jare hiramasi mari lainana haijaning badi wafamdi notification aduda government ki department na thokpa convey order ki number yaudaba contract basis ta lawgadoriba matam su pandaba payment amasung structure su yaudaba amadi maru oina RTE Act 2019 na hariba norms follow tawdaba asigumba mathong maram khangdaba kaurio post asi sanaba yaroi hojik paleba government asina quality education puraknaba kanna hotnaringai tanja asida election hayeng haksit khakta ngairaba matam asida taha na soibana pik thanna yauraba notification ama thokpa haiba asi education bu laina lawba quality education bu nam thanaba khongthang ni haina lawdaba ngamloi Jiribam district ki tongan ba mapham kayada Jal Jeevan Mission leptana paikhali Prime Minister Narendra Modi na yumthong khuding da thaknaba aphaba ising phangannaba launch tawkhiba mission asigi makhada Jiribam dasho mapung phana paikhali
Jirebamgi kha pauna kilometer taramangarom chalaga laiba abon punje hairiba khasi singna khundaba mafam asida isingi awaba lairamba adu haujikti Jal Jeevan Mission gi makhada yumthong khudingda ising pire abon punje village se Charleston Lamurong na hai khul asida isingi awaba lairami adubo central government ki scheme gi makhada Manipur government na honaduna khul asida ising phangan bire masegi damak ngamkhai laitana thagachari और यहाँ में 50 फैमिली है। पहले हमारे गांव के लिए बहुत जल के बारे में बहुत तकलीफ है और ये सेंट्रल गवर्नमेंट मणिपुर के साथ गवर्नमेंट मिलके 2019 ये काम कंस्ट्रक्शन शुरू हो गया और 2020 मार्च एवरी हाउस इसमें पानी मिल गया अभी और एवरी हाउस अभी बहुत खुशी है इसलिए मैं सेंट्रल और मणिपुर सरकार में मैं धन्यवाद दिया इसके पीछे में और हमारा आसपास जो विलेज बस्ती है ये भी इस पानी लेने के लिए दिल है मांगा भी है मैं डिपार्टमेंट को रिक्वेस्ट किया इसमें पाइपलाइन जल्दी से जल्दी करने के लिए Ambon Puzi Village member Gina Lingdon na haike masigi project program ase National Rural Drinking Water Program NRGWP gi makhada water supply scheme oina ing lising ani ga tara mapan ge March ta saba hoke aduga ing lising ani ga kun ge April thada saba loiduna Ambon Puzi khunda ising seasonaba hoke water supply scheme ase gi makhada khun asida punna imong yangkai ising phangle masigi damak mari lainaba sengbo thagatpa phongdoksari haike Very good afternoon. I am Ms. Gina, a village member of Abompunji village, Jiribam. This is a project constructed under NRGWP Augmentation of Water Supply Scheme. It is constructed in Abompunji village, Jiribam on March 2019 and the supplying of the water started on April 2020. Since the time we got this water supply, we are benefited. We don't need to walk a long way to go and take water. As for now, 50 families from this village connected the water supply and many more left to connect, which is going to happen very soon. We are so much grateful to the central government for their generous work towards our village. We thank you from the bottom of our heart. Keep blessing us. Stay. Isok makha apunba community hall committee na sinduna nambol isok ta community hall ama changaba galoina na nongmagi oiba political conference ama ngarang pangthokre thauram aduda saruk yakiba Manipur Pradesh Congress Committee MPCC ki president and local na haiki Congress na sahi tara manga o ibo bina luchingduna lengak pairingai da sakot thaurangi thabak kaya paikhalami lengak pairakpa chahi mari makhairom suraba BJP lengak asina Congress na tauramba thabakta sangabana tana ahenba thabak tawal ngamdre BJP na ibo bibo 10% ni hairamba ado BJP de 40% senjaba lengak oire BJP na mamangi mikal mamangda point dara yawa vision document ama phongki adubo vision document da yawkiba wafam sing thabak oina pangthokpa ngamdana leire BJP lengak asina IRB yauna atei thabak khara kauki maduda naha kaya thabak haukani haiduna imung kaya dagi sen lokthoke adubo ngasi phawa thabak amata lengak asina haidok pidabadage naha kaya kangau naba phibam da leiba haibadu oire masidagi naha sing wakhal leina narak labadi BJP na daita pugadabani haike lengak ki lairamba lanthung kaya BJP na privatization tawrakle Manipur da so Imphal International Airport ase privatization tawkhidore masina maram oiduna naha thabak phanglamba sing phawa thabak tohan gadore mahak na makhata na haike BJP na senja thumja Tingadori bani haiduna vision document da hauke adubu lengak pairakpada lupa changwa chatrok chaduna employee ama ani suspend tawanatana makhatana lupa crore gi senja thumja chathariba mioi phaba punba amata tawdre toti ising phangangani lairaba sing yum sabigani haibana singba mapung phaba thabakta onthokpa ngamdre masida miyamna BJP gi namthakta thajabiganu haina local na makhatana haike Manipur ki yung nagtabag ki yung sana na nasi ki lagi Bharatiya Janata Party ki vision document yawin na nasi ka resources ki matamda hapam ba yung natana nasi ka lagi panchayat ki pradhan kariba amachuk BJP sarkar na sigumba gram panchayat ki jagah da kar ba yung sarya amta uthok piro
मणिपुर की करप्शन से थींगनी करिगुम्बा करप्शन तौरबसिंग मोय पनिशमेंट पीगने हाइबने नसीदा लेरिबा सरकार सिना हेक पाइरपगसु अखोई द इटी करप्शन सेलना दिथो करे सेंजा फुंजा तौब यारोय मतम मदुगा सुन्नति फोर गेट अनि पीडब्ल्यूडी दा अमगा सिदा जेनिम दा अमगा फोर गेट अनि खते लुपा चवा लोगे सस्पेंड तो फोकादा खबर दा काबत टीवी दा उठरे अदुना नसे दा इन टाइम ऑफ क्रोर सारदा करम करप्शन तौरबा अदु मम कंफ्लिक्ट होय दा सिदा सिगी सरकार ना फाइ से तागे नसीदा हाना सिरी मोबी की मतंदा सिरी ओकमी मोबी 10% आइना मतंदा नसी की लेरिबा सरकार के 40% है नसीदा मखोइना लौरी थबक खुदी मक लौरी पाउगी मरक थना तेन ब्रेक अमतंग लौजरी अनौब चहीना लाकपसिदा इरमदम सिदा लेबिरिबा इमाइबेल हलमन मयाम प्रजा पुनमगदा यामना तेक्ता काइदबा मरा तप्पा अनाये मयाम पुनमग कोक्तुना अफबा इंचतबा लेबाकमा ओइरसनु हाइदुना पोनी टीवी की खुथांगदा याइफा पाउजरी पिजरी ब्रेक की मतुंग मैं बुतराम नौसरे मखाताबा पाउ पिजरे मणिपुर गवर्नमेंट ना क्लास 9 अमसों 9 गे मथक्ता लैबा क्लास सिंग फिजिकल क्लास सथगनी हाइना हाना लौथोखिबा ऑर्डर अदो अहोंगबा लैते क्लास 9 मथकी फिजिकल क्लास मखाताना सथगनी हाइना एजुकेशन एस की डायरेक्टर एल नंदकुमार सिंह ना थादोरप चेरोल अमन हाइरे सोशल मीडिया दा क्लास 9 दगे क्लास 12 फाउबगी फिजिकल क्लास कोविड-19 के अनोवा वेरिएंट ओमिक्रॉन केस हेंगलकपना मरम ओइरगा अथिंग थमले अमदि क्लास 10 अमसुंग क्लास 12 के एग्जाम सु जनवरी 5 फाउबगी मनुंगदा कंडीशन फगलक्त्रबदे यैथोकनी हाइना अरानबा पाउ अमा संदोरकपा असे लाइबक थीबनी हाइना चेरोल अदुना हाइरी ब्रह्मपुर सोशल क्लब ब्रह्मपुर लालजिन लाकवा लेकाई गे वाइस प्रेसिडेंट ओइरिबा साइकोम मंगलेम सिंह गे युमदा था असिगे अमगे नुमिदांगदा नोमैना कापसिलकवा थौदोक अदुबो क्लब असिना अकनबा मौंगदा यानिंगदबा फोंदोरकले क्लब असिगे जनरल सेक्रेटरी गे जेरोल अमना अमदा क्लब असिना कोलिबा मफम सिंगदा कनागुंबा अमतना युमलक्ता नोमै कापा यारोय हाइरदुना मरी लैनबा ऑथोरिटीना लाइसेंस गन सिंग थिंगलकनबा नोटिस इशू थोक्रबा फावबा थिंगलक्तबा लाइसेंस गन सिंग अथोबा मतमदा लौखपिदुना थोगनिंगदबा थौदोक सिंग मखाताना थोक्तनबा ऑथोरिटी गे पुंगनिंग जिंगसिनजरी हाइरे इंडियन आर्मी के लेफ्टिनेंट कर्नल दगे कर्नल प्रमोशन पीबदा मणिपुर दगे ऑफिसर अनि यारुकले तोंगान तोंगान बा रेजिमेंट के लेफ्टिनेंट कर्नल लिसिंग अमगा चनिगा यांखैरोम 3 सेलेक्शन बोर्ड लाकपगी मनुंगदा ऑफिसर चनिगा शुबना निपान कर्नल प्रमोशन गिदमगता खलकपगा लोइनना ऑफिसर चनिगा निपान गी मनुंगदा मणिपुर दगे ऑफिसर अनि ngasi यावरखिबनी हाइदि मणिपुर दगे यारुकलबा ऑफिसर अनि अदुदे लेफ्टिनेंट कर्नल ओइनाम आकाश सिंह अमदी लेफ्टिनेंट कर्नल आर के पिंकी कवे आकाश अपोपो ओइनाम मंगलेम इम्फाल वेस्ट की मनुंग चनबा चंगांगैदगिनी महाक सीडीएस एग्जाम दा माई पाक्तुना इंग्लिशिंग अनिगा तरुक बैचदा कुमोन रेजिमेंट कमीशन थोकी अदुगा आर के पिंकी अपोपा आर के शना जवा थमाइबंदगिनी महाक असम रेजिमेंट कमीशन थोकी बनी हाइरी annual sport event ama ngasi 10 battalion TA amadi Tingau village authority ani na sinduna None district ki Tingau village da pangthokre ngasi gi thauram adu Colonel Vivek Sharma commanding officer 107 infantry battalion na chief guest oiduna hogdoke thauram adu football volleyball high jump amasung long jump category ahum khaidoke commanding officer Colonel Vivek Sharma na football ground amasu Tingau village da changake ngasi gi thauram adu micham amadi armed forces ki marakta nungsi chanaba amadi santi puraknaba gi pandamda pangthokibani hairi punna tim tara marina saruk yakhe
अरोइबदा मरुओइबा पाउ अमु हन्ना अवांग नोंपोक लमदम अमसोंग मणिपुर असी इंडिया के डेवलपमेंट दा यामना चावा थौदांग अमा लौगनी हाइना प्राइम मिनिस्टर नरेंद्र मोदी ना हाइदि कोऑर्डिनेटिंग कमिटी कोरकोंगी मणिपुर टोटल शटडाउन ना महौसागी पुंसीदा अकाइबा पीख्रे थोअनिंगदबा थौदोक थोकपा लेते अमदी टेक्नोपल एसी के एमएलए डीके करुण थंग मणिपुर प्रदेश कांग्रेस कमिटी एमपीसीसी दगे सस्पेंड तौखरे पोनी टीवी ने संदोक सभा मणिपुरी पाउ लोइसिंजरे मियंग ताबिरिबसिंबो अमुखाना खुरुमजरे।